ꯂꯦꯞꯄ ꯅꯥꯏꯗꯕ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅꯤ ꯆꯍꯤ ꯍꯧꯈꯤꯕꯗ ꯉꯥꯏꯔꯤ ꯀꯨꯝꯖꯥ 2023ꯒꯤ ꯖꯅꯋꯥꯔꯤ ꯊꯥ ꯂꯣꯏꯈ꯭ꯔꯦ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 23ꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄꯥꯛ ꯁꯟꯅ ꯄꯥꯡꯊꯣꯛꯄꯒꯨꯝ ꯊꯧꯕꯥꯜꯗꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯧꯕꯥꯜꯅ ꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ 63 ꯁꯨꯕ ꯔꯤꯄꯕ꯭ꯂꯤꯛ ꯗꯦꯒꯤ ꯄꯥꯂꯟ ꯊꯧꯔꯝ ꯊꯧꯕꯥꯜꯒꯤ ꯆꯣꯌꯥꯃ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯗ ꯄꯥꯡꯊꯣꯛꯈꯤ ꯄꯥꯂꯟ ꯊꯧꯔꯝ ꯑꯗꯨꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯗꯤꯄ꯭ꯌꯨꯇꯤ ꯀꯃꯤꯁꯅꯔ ꯏꯅꯥꯝ ꯔꯣꯕꯤꯇꯥꯅ ꯖꯥꯇꯤ ꯑꯁꯤꯒꯤ ꯃꯆꯨ ꯑꯍꯨꯝꯒꯤ ꯐꯤꯔꯥꯜ ꯑꯇꯤꯌꯥꯗ ꯄꯥꯏꯍꯟꯈꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ IPS ꯄ꯭ꯔꯣꯕꯦꯁꯅꯔ ꯍꯔꯁꯕꯔꯙꯟꯅ ꯄꯦꯔꯦꯗ ꯀꯃꯥꯟꯗꯔ ꯑꯣꯏꯅ ꯂꯨꯆꯤꯡꯕ ꯅꯤꯡꯊꯤꯖꯔꯕ ꯃꯥꯔꯆ ꯄꯥꯁ ꯀꯟꯇꯤꯟꯖꯦꯟꯠ 23ꯀꯤ ꯁꯂꯥꯃꯤ ꯗꯤꯄ꯭ꯌꯨꯇꯤ ꯀꯃꯤꯁꯅꯔꯅ ꯑꯣꯛꯈꯤ ꯃꯥꯔꯆ ꯄꯥꯁꯀꯤ ꯁꯂꯥꯃꯤ ꯄꯤꯕ ꯍꯦꯛ ꯂꯣꯏꯕꯒ ꯗꯤꯄ꯭ꯌꯨꯇꯤ ꯀꯃꯤꯁꯅꯔꯅ ꯄꯥꯂꯟ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯌꯥꯝꯗ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯄꯤꯈꯤ ꯗꯤꯄ꯭ꯌꯨꯇꯤ ꯀꯃꯤꯁꯅꯔꯅ ꯍꯥꯏꯈꯤꯕꯗ ꯔꯤꯄꯕ꯭ꯂꯤꯛ ꯗꯦ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯥꯒꯔꯤꯛ ꯈꯨꯗꯤꯡꯃꯛꯀꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯑꯃꯅꯤ ꯀꯨꯝꯖꯥ 1980ꯒꯤ ꯖꯅꯋꯥꯔꯤ 23 ꯃꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯆꯠꯅꯕ ꯍꯧꯈꯤ ꯃꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯈꯤꯕ ꯆꯍꯤ ꯑꯁꯤꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯀꯌꯥꯃꯔꯨꯝ ꯄꯥꯡꯊꯣꯛꯄ ꯉꯝꯈ꯭ꯔꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯍꯧꯈꯤꯕ ꯆꯍꯤꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯍꯛꯁꯦꯜ ꯇꯦꯡꯕꯥꯡꯒꯤ ꯃꯈꯥꯗ ꯃꯤꯑꯣꯏ 4,462 ꯑꯦꯟꯔꯣꯜ ꯇꯧꯕ ꯉꯝꯈꯤ ꯑꯗꯨꯒ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯃꯤꯑꯣꯏ 5,319ꯗ ꯇ꯭ꯔꯤꯠꯃꯦꯟꯠꯀꯤ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯈꯤ ꯑꯗꯨꯒ PMJꯒꯤꯃꯈꯥꯗ ꯃꯤꯑꯣꯏ 6,938 ꯑꯦꯟꯔꯣꯜ ꯇꯧꯕ ꯉꯝꯈꯤ ꯑꯗꯨꯒ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯃꯈꯥꯗ ꯃꯤꯑꯣꯏ 19,764ꯗ ꯇ꯭ꯔꯤꯠꯃꯦꯟꯠꯀꯤ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯈꯤ ꯅꯦꯁꯅꯦꯜ ꯚꯦꯛꯇꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯈꯥꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯁꯥ ꯋꯥꯀꯔ 263ꯅ ꯔꯤꯄꯤꯠ ꯗꯥꯏꯒꯅꯣꯁꯇꯤꯛ ꯇꯦꯁ ꯆꯥꯗ 88% ꯇꯧꯕ ꯉꯝꯗꯨꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯇꯧꯕ ꯉꯝꯈꯤ ꯃꯤꯁꯟ ꯐꯣꯔ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯗꯤꯕꯦꯂꯞꯃꯦꯟꯠ ꯐꯣꯔ ꯍꯣꯔꯇꯤꯀꯜꯆꯔꯒꯤ ꯃꯈꯥꯗ ꯂꯧꯃꯤ 909ꯗ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯈ꯭ꯔꯦ ꯑꯗꯨꯒ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯀ꯭ꯔꯤꯁꯤ ꯁꯤꯟꯆꯥꯏ ꯌꯣꯖꯅꯥꯒꯤ ꯃꯈꯥꯗ ꯂꯧꯃꯤ 169ꯗ ꯋꯥꯇꯔ ꯄꯝꯞ ꯁꯦꯠ ꯐꯪꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏ Under the Pradhan Mantri Krishi Sanchaya Yojana implemented through the District Program Management Cell, irrigation-related beneficiaries were extended to 195 farmers across the district. Under the Rashtriya Agriculture Development Program, 145 farmers received targeted assistance aimed at strengthening agricultural infrastructure and improving farm productivity. ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 30ꯗ ꯗꯤꯁꯇ꯭ꯔꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯣꯐꯤꯁ ꯊꯧꯕꯥꯜꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯧꯕꯥꯜ ꯑꯃꯁꯨꯡ ZEO ꯖꯣꯟ 3 ꯊꯧꯕꯥꯜ ꯈꯨꯠꯁꯝꯅꯔꯒ ZEO ꯖꯣꯟ 3 ꯊꯧꯕꯥꯜꯒꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯔꯣꯗ ꯁꯦꯐꯇꯤ ꯃꯟꯊꯀꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝ ꯋꯥꯈꯜ ꯇꯥꯍꯟꯕꯒꯤ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯥꯡꯊꯣꯛꯈꯤ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯖꯤꯜꯂꯥꯒꯤ ꯊꯥꯛꯇ ꯀ꯭ꯂꯥꯁ 9ꯗꯒꯤ 10 ꯐꯥꯎꯕꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯕ ꯄꯦꯟꯇꯤꯡ ꯀꯝꯄꯤꯇꯤꯁꯟ ꯀꯝ ꯔꯤꯇꯟ ꯀ꯭ꯋꯤꯖ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯄꯥꯡꯊꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯗꯤꯄ꯭ꯌꯨꯇꯤ ꯀꯃꯤꯁꯅꯔ ꯊꯧꯕꯥꯜ ꯏꯅꯥꯝ ꯔꯣꯕꯤꯇꯥ ꯗꯤꯁꯇ꯭ꯔꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯣꯐꯤꯁꯥꯔ ꯊꯧꯕꯥꯜ ꯍꯦꯃꯣꯆꯟꯗ꯭ꯔ ꯏꯔꯦꯡꯕꯝ ZEO ꯖꯣꯟ 3 ꯊꯧꯕꯥꯜ KSH ꯑꯆꯧꯕ ꯗꯤꯄ꯭ꯌꯨꯇꯤ ꯏꯟꯁꯄꯦꯛꯇꯔ ꯑꯣꯐ ꯁ꯭ꯀꯨꯜ N ꯔꯥꯖꯦꯟ ꯑꯃꯁꯨꯡ P ꯔꯦꯕꯤꯀꯥꯅ ꯊꯧꯔꯝꯒꯤ ꯑꯊꯣꯏꯕ ꯃꯤꯊꯨꯡ ꯊꯧꯔꯝ ꯃꯄꯨ ꯑꯃꯁꯨꯡ ꯑꯈꯟꯅꯕ ꯃꯤꯊꯨꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯋꯥ ꯉꯥꯡꯕꯗ ꯗꯤꯄ꯭ꯌꯨꯇꯤ ꯀꯃꯤꯁꯅꯔ ꯊꯧꯕꯥꯜ ꯏꯅꯥꯝ ꯔꯣꯕꯤꯇꯥꯅ ꯍꯥꯏ ꯔꯣꯗ ꯁꯦꯐꯇꯤ ꯑꯁꯤ ꯂꯝꯕꯤ ꯆꯠꯂꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯔꯣꯗ ꯁꯦꯐꯇꯤꯒꯤ ꯅꯤꯌꯣꯝ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏ ꯏꯁꯥꯅ ꯔꯣꯗꯀꯤ ꯔꯨꯜꯁ ꯑꯦꯟ ꯔꯦꯒꯨꯂꯦꯁꯟ ꯑꯗꯨ ꯃꯌꯥꯝꯗꯣ ꯈꯪꯅ ꯆꯠꯄꯤꯔꯗꯤ ꯑꯦꯛꯁꯤꯗꯦꯟꯁꯦ ꯌꯥꯝ ꯍꯟꯊꯅꯤ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯧꯖꯤꯛ ꯂꯝꯕꯦꯟ ꯐꯔꯦꯅ ꯃꯤ ꯃꯌꯥꯝ ꯒꯥꯔꯤ ꯊꯧꯔꯒ ꯁ꯭ꯄꯤꯗ ꯂꯤꯃꯤꯠꯇꯣ ꯃꯦꯟꯇꯦꯟ ꯇꯧꯕꯤꯒꯗꯕꯅꯤ ꯍꯦꯛꯇ ꯊꯧꯕ ꯌꯥꯔꯕꯅꯤꯅ ꯊꯧ ꯊꯧꯔꯣꯏꯗꯕꯅꯤ ꯍꯟꯗꯛꯀꯤ ꯔꯣꯗ ꯁꯦꯐꯇꯤ ꯃꯟꯁꯤꯗ ꯑꯋꯦꯔꯅꯦꯁ ꯃꯌꯥꯝ ꯄꯤ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯕ ꯃꯌꯥꯝꯁꯨ ꯆꯠꯊꯔꯤ ꯑꯩꯈꯣꯏ ꯆꯂꯥꯟ ꯌꯥꯝ ꯀꯛꯑꯦ ꯍꯟꯗꯛ ꯊꯥꯁꯤꯅ ꯁꯤ ꯀꯛꯏꯁꯤꯗꯤ ꯂꯣꯏꯅ ꯇꯧꯔꯤꯗꯣ ꯂꯥꯜꯂꯦ ꯃꯤꯅꯤꯃꯝ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯅ ꯄ꯭ꯔꯤꯁꯀ꯭ꯔꯥꯏꯕ ꯇꯧꯔꯛꯄ ꯆꯂꯥꯟꯗꯣ ꯊꯤꯕꯤꯌꯨ ꯃꯊꯪꯗ ꯁꯤꯒꯨꯝꯕ ꯇꯧꯗꯅꯕ ꯍꯥꯏꯕ ꯂꯦꯁꯟ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯊꯧꯔꯝꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯣꯐꯤꯁꯥꯔ ꯊꯧꯕꯥꯜ ꯍꯦꯃꯣꯆꯟꯗ꯭ꯔ ꯏꯔꯦꯡꯕꯝꯅ ꯍꯥꯏ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 1ꯗꯒꯤ ꯍꯧꯔꯒ ꯖꯅꯋꯥꯔꯤ 31 ꯐꯥꯎꯕꯗ ꯂꯩꯕꯥꯛꯀꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄꯥꯡꯊꯣꯛꯄꯒꯨꯝ ꯊꯧꯕꯥꯜꯗꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯣꯐꯤꯁꯅ ꯁꯤꯟꯗꯨꯅ ꯔꯣꯗ ꯁꯦꯐꯇꯤ ꯃꯟꯊ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯁꯤꯡꯗ ꯔꯣꯗ ꯁꯦꯐꯇꯤꯒꯤ ꯃꯇꯥꯡꯗ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯦꯟꯇꯤꯡ ꯀꯝꯄꯤꯇꯤꯁꯟ ꯀ꯭ꯋꯤꯖ ꯀꯝꯄꯤꯇꯤꯁꯟ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯂꯤ ꯃꯃꯥꯡ ꯆꯍꯤꯗ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟꯇ ꯃꯤꯑꯣꯏ 68 ꯍꯦꯟꯅ ꯁꯤꯈꯤ 200 ꯍꯦꯟꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯇꯉꯥꯏꯐꯗꯅ ꯔꯣꯗ ꯑꯦꯛꯁꯤꯗꯦꯟꯇꯒꯤ ꯉꯥꯛꯊꯣꯛꯅꯕ ꯇ꯭ꯔꯥꯐꯤꯛꯀꯤ ꯅꯤꯌꯣꯝ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ